Manipur HOUJIK OIRIBA PHIVAM ASIDA MEEYAM GI PUKNING WAKHAL KHARADANG OIRABASU POTHAHANNABAGI PANDAMDA Numit 10 Chathagadaba Yoga Shannaba Tambibagi Thouram Mangasi VIVEKANANDA KENDRA MANIPUR VIBHAGNA SINDUNA MOIRANG OKSHONGBUNG LEIBA OKSHONGBUNG Upper Primary School da Houdokhre Yoga Shannaba Tambiba adug instructor oina VIVEKANANDA KENDRA gi life worker Ashok Atale Saha Pramukh L Priobar Vyavastha Pramukh Hai Siddharth Karya Pradhanti Pramukh S Basanta Kumar VIVEKANANDA KENDRA Anandalaya Acharya gi Oza M Asha amasung M Umabati su saruk yaki Thouram aduga mari lenana VIVEKANANDA KENDRA Manipur VIBHAG ki Saha Pramukh L Priobar Nahai irang asna maram oidana morang OKSHONGBUNG Upper Primary School da hangliba relief camp da IDP angang sing gidamak VIVEKANANDA KENDRA Anandalaya Acharya haina hangduna takpi tambiduna lakli masigi makatarakpo oina pukning wakhal pothanaba yoga tambagi ahanba class asi hawdokpani haina makta makatana phongdokhe Yang horpodagi sida Anandalaya haina amal salai Anandalaya salai ba sida angang sing akhoi sida liba angang sing sibi pukning wakhal se Chathagadaba aikoina tunganba kanda kedrana pacha putuaga hairiba angang sing sida ba tungana archeria ina 합쳐가 먹고 싶이 부인 와플 아무리 라이드가 출동보다 맞게 밤이 아주가 너는 나 시도 저리 요가 싶다시나 마이나 거기 자라느라고 부인 와플이 자라느라고 와플 마시고 그때도 순간에 비거들 하이나 거기나 저가세 락셔버니